Polling station tarada report tawbiu lamtin thang. Polling station tarada report tawbiu haina Saitu Assembly constituency da INC ki candidate oriba Dr. Lamtin thang haukipna returning officer da se ikre hai. Polling station singadudi 51/3 Mayang Khang Khuno, 51/4 Mayang Khang B, 51/5 Tumuyon Khulen A, 51/3 Tumuyon Khulen B, 51/33 Laylon Waipai, 51/37 Laymakhong, 51/47 Khoripok, 51/50 Khoken, 51/52 Kharampalen, amasung 51/53 Tingkai Khuleni. INC ki candidate Dr. Lamtin thang haukipna hai khulai paiba gunda singchangba booth singda village authority changba oxy vote thadaba kaya yaukhiba maramna polling station tara asida report tawbiu haina taksin khibani. Tongan ba polling station da voter kaya maromna vote thadage tawbada yakide. Makhoina sajinaba voter slip singsu Dr. Lamtin thang haukipna paumi singi mamangda puthoki. Mahaki chief agent general secretary amadi worker kharabu Semai police station da detain tawkhibadagi vote thadaba phangukide haiki. Amaromda Manipur Pradesh Congress Committee na ECI da se thaduna report tawbiu haina taksinkhre. Aduga toppa paw mana Naga gi phiral constitution bu contemporary reality na nathai haloidabani. Mau council Naga phiral constitution amasung unification gi wafambu contemporary reality haibadi ngasi gi oriba phibam asina nathai haloidabani haina Mau council gi serol amana hairi. Mau council na hai hojik chathariba Indo Naga negotiation asida Naga gi khudong chakadaba leiba singi mayokta contemporary reality singna namhatdaba machak oheloidabani. Historical mismanagement yengshel hogdrabadi Nagagi wakhaiba porakadoriba asi punumaknai kai khumnaba amadi yabadu oiba ngamgadra. Council asina hai sahi decade kaya asida Naga singkham thengna awaba mayoknaraga lakli. Hatok piba ikai khumnaba manghan biba yum kai mai thaba umangda tha kaya sangjapam logduna leibana singba awaba kaya khangkhre. Nagagi lam culture amadi core value ngaknaba honabada mi kaya sikhre. Ikheng kaya takhre. Naga issue si political gi issue ni amasung masi military pambai na waroisin purakpa ngamloi haiba khanglakpadagi ing 1997 da ani suba Indo Naga ceasefire sign tauki. India government na ing 2002 da Naga gi top puari amasung phiba masi sakhang biki. Indo Naga issue si wakhaiba purakna ba pandam da ing 2015 da framework agreement sign tauki. Hariba sing si puari gi asengba wafam singni. Sahi decade kaya India government law and order gi mingda Naga miyambu manage tawduna lakpagi mahina ngasigi oiriba complicity mayam asi thorpani. In 1997 da ceasefire lauthokhraba matungda India government ki agency singna makhata na aruba phibam laknaba silaga lakhi haina su maral siri. Ngasigi Naga political movement asi aikhoigi miyeng sanba lusingba singi lising makhada chatharakli amasung masi waroishin poraknabagi thak adu yaurakle. Naga amasung India leibakna punna nungsichana na hingminaba yanaba Indo Naga peace dialogue asigi logical oiba waroisin ama laknaba India gi lusingba sing thauna phudopiro haina Naga fraternity na appeal tawriba sida Mau council su saruk yari haina su serol amana makha tari. Aduga toppa paw amana ngasi Rameshwar wasak lauragani Surchandra Saugatpasingna mifam pangthokre. Haukiba ing 2017 da pangthokiba Taramathoi suba Manipur Legislative Assembly election da Kakching Assembly constituency da Congress ki ticket tamai pakhiba Yengkhom Surchandra gi mathakta second takhiba BJP gi mirep Mayang Lambam Rameshona High Court of Manipur da thaba election petition amada court asigi Justice MV Murali Dharan na tha asigi manga da takhiba order adu Election Commission of India na khangalakpa matungina Manipur Gazette ta phongkhraba matungda Assembly Secretary ta Mayang Lambam Rameshwar bu MLA oina wasak launa ba sem saba loikre. Ngasi ayuk pung tara da Manipur Legislative Assembly gi speaker gi office ta pangthokadaba thoram amada speaker Yumnam Khemchan na Mayang Lambam Rameshwar bu MLA oina wasak laurgani. Masigi matang da Manipur Legislative Assembly gi Joint Secretary Rohit Sapamna ngarang notification ama thokre. Maraksida High Court of Manipur na Mayang Lambam Rameshwar gi election petition gi order lauthokhraba matungda Yengkhom Surchandra bu saugatpa singi oiba mifamama ngarang Kakching Turen Wangma Community Hall da pangthokre. Mifamaduda saruk yakiba singna Yengkhom Surchandra na High Court of Manipur gi tang manga gi order adugi mathakta Supreme Court ta appeal chatpada saugatnaba warep lawbuga loinana Supreme Court ta appeal chatpada mai paknaba iswar da su thoni jaki. Panbayabadi Mayang Lambam Rameshwarna Yengkhom Surchandra gi mathakta thangatpa election petition da High Court of Manipur na
tang manga da order amata aduna Yengkhom Surchandra bu khankiba ing 2017 gi election adu sanaba yaroi haiduna kakthakibani aduga second takhiba mayang lambam Rameshwar buna Kaching Assembly constituency gi chumna khanba MLA ni haina lauthokibani Panbeyai ing 2017 da pangthokiba Manipur Legislative Assembly mikaladuda Y Surchandrana mahaki nomination paper da yaurkiba affidavit ta mahaki maral mathum nupi gi maral mathum amasung bank account singba mayek sengna phongdokte maramaduna mahaki mirepse adu sanaba yaroi haina mirepse scrutiny da M Rameshwar na objection tawkhibani adubu matamdugi arona Y Surchandra bu written candidate oina mikhal thengna ba yahankhibani maduda MLA na INC gi mirep Y Surchandra gi mirep se adu sana handana ba court ta challenge tawduna lakhibani mikhaladudha INC gi mirep oikiba Y Surchandra na apunba vote lising tarama thoiga chama kunthraundoi phangduna mai pakhibani aduga ani suba takhiba BJP gi mirep M Rameshwar na apunba vote lising taraga chama sungna ahum phangduna vote chatruk kunthra da maiti khibani INC gi MLA oikiba Y Surchandra mikhali phallau thoklaba matung BJP de yawi haibaga mari leinana matam sangna Manipur Legislative Assembly gi speaker gi tribunal da case mayok narakpaga loinana mahakpu Rajya Sabha gi mikhal mangoinana Manipur Legislative Assembly gi speaker na MLA de gi disqualify tawkhibani ing 2017 da pangthokiba mikhala duga mari leinana hojiksu Manipur High Court ta election petition khara leiri masigi manungda Andro Assembly constituency da BJP gi mirep oikiba Dr. Nimai Chan Luang na INC gi mirep oikiba TI Samkumar gi mathakta thangmai banda BJP gi mirep oikiba Jotin Wai Khomna INC gi mirep oikiba KS J Kisanda Wangkhaida BJP gi mirep oikiba Y Irabona INC gi mirep oikiba Okram Hener gi mathakta election petition file tawkhibani Makhoi manungda Andro Assembly constituency dagi INC gi ticket tamai paglakhiba TI Samkumana mikhal gi phal hek lauthokpaga BJP de saugatuna minister oina matam sangna leiraklaba matungda mahakpu Supreme Court ki directive matungina disqualify tawkhibani aduga wangkhai dagi INC gi ticket tamai paglakhiba Okram Henarina MLA dagi resign tawkhraba matungda hojik leiriba BJP gi government asida minister oina wasak lawkhibani aduga topa paw umana Kamala Harris na US ki ahanba Indian American Vice President oirgani Democrat Joe Biden na America ki President oina mai paklaba matungda Vice President oina khankraba Kamala Harris na ahanba nupi ahanba black ahanba Indian American amasung ahanba Asian Vice President oirgani Kamala Harris na President oina bagi manglan adu tokhraba matung haukiba August thada Joe Biden na mahakpu Vice President gi mirep oina khankhibani Maroiba party gi ticket ta Kamala Harris pu ahum subu nupi laktagi Vice President gi nominee oina khankhibani atopu nupi ani adudi matam amada Alaska gi governor oirambi Sarah Palin amasung New York ki mihut Geraldine Ferraro masagi chahi yangkhai taruk surabi Carolina gi Senator Kamala Harris asi Senate ta yawba Asian American ahum gi manungda amani mahak chamber asida thabak tawba ahanba Indian American ni Vice President oina khandringai mamangda Kamala Harris County District Attorney oina Attorney gi phampaiba ahan manupi amasung ahan ba African American amasung Indian origin amasu oiki Kamala Harris ki apokpa amasung apokpi animak immigrant ngaktani mahaki apokpana black father amasung apokpi na India masani mahaki apokpa Donald Harris Jamaica dagini aduga apokpi na India ki Chennai dagi cancer research amasung civil rights activist Shamla Gopalan kawi adumoinamak mahak icham chamna American ni haijai mahaki apokpa amasung apokpi khaina khraba matung Kamala Harris bu mahaki apokpi na yolki mahaki manau nupi maya kaubi amasule India gi chanabi singak na hingduna laklagasu Harris na African American ama oina horaki mahak na apokpi ga punna India da kyarak laki Kamala Harris Auckland da poklaga Berkeley da chawraki mahaki apokpi na Canada gi Montreal da leiba McGill University da oza oina leirikibana mahakpu French loan ngangba Canada gi high school da tamlaki aduga college education na US ki Howard University da tamlaki Kamala Harris Douglas M. Home kauba attorney amada luhongki Howard University da tamlaba matung University of California da law gi drigi losinki loinana Alameda County District Attorney gi office da thabak tawba horaki ing 2010 da California gi Attorney General oina thabak tawba hodringai ing 2003 da mahak San Francisco gi top prosecutor ama oina su thabak tawki mahakna Attorney General ama oina sahi ani thabak tawba matamda Democratic Party gi masil tumba misak ama oiki mahak ing 2017 da California dagi junior US senator ama oina khanki Harris asi Black American South Asian American amasung immigrant ama gi magun chap chana khangba misakni
अमेरिकन सिंगी मंगलानसु चप चाना खंगी हाइना प्रेसिडेंट की कैंपेन मनुंगदा इम्पैक्ट की एग्जीक्यूटिव डायरेक्टर नेल माखिजाना फोंदोखिबसु लेखी अरोबदा पाउबिलाई न्यूज रीडर की वीडियो यंगिरि खुदिंगमकपु थागचरी।